अहानबद मयामबु चेसम नवासना तरामना होक्सरी अमदी इकाई खुमनबा उच्चरी ngasi mayamgidamak puduna laksaiba warisi Belarustagi model oiningi nupi ama matau karamna namthak toba miyoisingi khutta taraga thiba fangdana loisanki haibagi matangdani aduga warisigi matung tarakpada hauji Pakistan gi viral thodoktugi matangdasu samlappa information khara miyamda khanghanjari hauji te warisingsi amuk taminarasi wari tabi riba isilinaw sing adom na mangliba manglandu fangnaba karigumba khara kathokpa yaukhiba leibra miyoi khara amadi punsida amuktang mai paklagadi khallaga hanba leitena hotnaba yaudaba sunate Belarus tagi masagi chahi kuntaruk surabi Bera Krapsova mai pakpa artist ama oibagi manglan sina mahak pu wakhangna lamba fangdaba lambi ama khakta puduna laklamme mahak se talent leibi nauna hagalak lebi singer amasung model ama khakni mai paknabagi tanja ama fangle haiduna Bera na mahak ki nungsiraba mayum amadi family bu thadok lamme Bera gi khongthang khudingmak mahak ki imungna support tawrame adubu nongmadi Bera ikhang khanghaudana mafam khangdana mangkhirame mahak ki aroiba message sida Bera se Thailand da lei haiklame masigi matungda mahak ki family na fangkiba call amana imung sibu macet tana makoi gi thamoi kahelame kanagumba amana Bera si Myanmar da si haiklame call tawkliba miyo yasina Bera gi asiba hakchang Belarus ta tharakpa pamlagadi paisa pirak naba haiklame family gi mina paisa gi matangda wari tawnaba hotnarikanda family na pau amuk fanglami madudi Mcha Nupi se chingninge oiba mawngda mai thadokre aduga mahak ki maru oiba haksang gi organ singdi Yonthokhiba haiba khanglami Bera gi Thwdok se kamaina tawbano Bera Krapsova 1998 ki December ki tang 38 da Belarus ki Minsk haiba mafam sida pokhi marup mapang singna mahak si hotnaba kanbi minungsi chawbi amasung mibu yamna thuna thajaganbi nupi amakhakni haine miga su yamna thuna marup mapang oibagi magun amakhak mangonda yawi angang oirikandagi hauna art ngawbi nupi amakhakni maramasina music school da mahak se isai kamaina sakani music instrument kamaina play tawgani haibase tamlame 2017 da Bera se local gi oiba isai sangdamnabagi thorom amada perform tawrame mahak na perform toiba mafam si Minsk ki Barlix club tani hairiba performance asida mai pakpa ngamdragasu miyam da magi maming amadi masaksimadi saktakpagi tanja ama Bera na lawame miyam gi wakhalda mahak se talent lei haina dikhalanki graduation loisalaba matungda Bera Russia gi St Petersburg ta laktuna mafam sida freelance model amoina thabak toba horame Bera se mahak na chatliba lambi sida amuktang mai paklagadi haina hotnaba leptabi amadi thabak ama tawbada risk loba kidabi anau lambi kayabu experience toba pambi nupi amakhakni mahak ki modeling career se semgatnaba Bera mamangda Vietnam China amasung Indonesia da su chatlure mahak ki Instagram dagi photo shoot tawbagi photo kaya uba fangi family na Bera bu yamna support tawbi mama na Mcha Nupi gi post ta China manungda icha dagi henbi kanasu leiti haina comment forward tawrame adubu mina masak khangnaba mai pakpa artist ama oinaba hotnariba miyoi mayamna thengnariba awaba mayam simak Bera na su thengnarame mai pakpa artist oinabagi journey sida afang thabak su surame cafe da thabak tawba project macha masu da thabak tawba mayam se tawibasigi maramdi mangonda lakliba thabak mayam sina nongma natraga nongmadi soidana achauba kudong chaba ama perakani haibagi wakaldani 2025 ki September thasida Bera na ngairiba kudong chaba si lakpagi mawang amakhak malame modeling agency dagi ni haiba miyoi amadagi Bera na email amakhak fanglame email sida nungsirabi Bera nahak na model ama waina aikoigi anauba dress ki collection si miyam da show tawba pame luxury brand partnership amagi promise su tawrame aduga makhoibu miyam da uhanbagi chance amakhak pibiyu hairaklame masigi tanja sini Bera na khawrang na ngaiduna leiribasi ahanbagi shoot macha ama changing oina tawnaba Bera Thailand da laknaba hairaklame adubu Bera da chamamnaba kharadi leirame adubu mai paklabi model ama waina stage mathak telepagi manglan sina mahakpu manglom da singduna pubagum thoklame 2025 ki September da Bera na mahak ki family da nakhoi mayambu soidana chauthok saba phauhangani haina promise tawramlaga Belarus thadoklame September 2025 numisida Bera Bangkok ki Suvarnabhumi airport ta yaroklame Thailand immigration record ki matung inna Bera mathanta Thailand da automatic checkpoint fauduna lakhi haina utli masagi matung tarakpa numit nipani Bera Bangkok ta adum leirame amasung mahak ki family ga su yamna toina pau faunarame adubu matam sida situation si chamamnaba gyan tabada khara waba amakhak oiraklame Thailand police na wafam amadi yamna mayek singna hairame madudi Bera si Thailand da kanamatana kidnap tawkhiba leite 2025 ki
September tang kun ayuk ki pung 8:10 taba swaida bera se voluntarily oina Thai Airways flight number TG301 da Bangkok tagi Myanmar gi Yangon da chatkirami. CCTV footage camera da checkpoint da bera mathanta chatkiba se urami. Thai authorities ki matung inna bera da thokriba thawdok si Thailand thadokhraba matung da thokpani hairami. Bera bu trick tawbiduna haijalaga Myanmar da thabak ki damak lakhan khibra haibasini natragana mafam sida meeting kai ka lei hairaga kau khibra haibasi chapchana khangba ngamlamde. Adubu aikoina khangba haibabu berana Yangon hek yorba matungda mahak se khudong thibada tare haibasini. Myanmar yorba matungda berami yonthok yonsin toba kangbu gi khutta tarami. Bera gi passport amasung phone khudakta lausan khirami. Lakliba mioi singsi berana masak khangdaba ngaktani mateng ni famso amata leite. Masigi matung berabu Myanmar Thailand border da leiba yamna chawba miyambu namthak tawnaba chalairaga leiriba mafam sida puraklame. Mafam sida chathariba thabak thorum mayamsi macha masu natte. Mafam sida yamna chawna organize oina Prithibigi thakta illegal business kayama tawi. Mafam sibu run tawibasina local gi khulai paiba miyoi singa manaraga Chinese kanguna tawbani. Bera se masa khangdana yolakhrabani. Mi amagi mamal se chawakna dollar lising tara mari dagina dollar lising kungi marakta oi. Hauzik India da dollar amasi lupa 95 rupees helabani. Berana arwaiba panthungpham oiriba mafam si mangonda modeling ge agency na haikibaduga yamna khetnarami. Mahakna thunglariba mafam sidi hauzik mathamgi minai mayamgi thampham kemam oirami. Mafam sida masing thingamdraba building kayama lei. Boundary loina makhazili watch tower su lei. CCTV camera amasung khulai paiba guard su marang kaina lei. Mafam se mapandagi yengbadadi business tawpham ama mali. Adubu manung sida oiriba fiyam sidi norokki komgumbani. Mafam sida lairiba miyoi khudimak online da mingondagi munba lakpa foinabagi thabaksi pung 13 tagina kun fawba tawraga lei. Room manung sisu nungsit nungsa ka hena sanghande. Thongnau mayamsi bab wire na loinamak khajalaga thami. Manungda lairiba miyoi sing CCTV camera ge surveillance makhadani lairiba si. Mathak thongba sing na piriba target si yawba ngamdragadi worker sing si yamna sathina otpirami. Yotchaina fuba mai chinghanba chak pijadaba amasung amamba kada naitom thami. Beragi damaktadi mahaki mathausi khitang lai haina lawba yai. Photo shoot tawba aduga internet ta nupa singda kaihobagi thabakni. Yamna attractive oiba maithong blonde oiba masamna maram oiraga victim kayama fanaba dating apps ta mahaki profile ama semnaba force tawrami. Nupa sing asibu ahanbada mahaki langda thuhalaba matungda maru oiba tawgadaba thabak si amuk pirami. Madudi nupa sing si aina yadaba cryptocurrency scheme da invest tawhunaba manipulate tawdawni hairami. Investment si asengba mafamda tawdaw nate oidaba fake crypto apps ta tawgadawribani. Adubu hairiba apps si namthak tawriba miyoi singna control tawraga leiribani. Ahanbada victim mayamsi nungsina loina duna thajahalaga investment chawna tahollani. Masigi matung tanja yenglaga pulap munbagi wafamni. Bera masamaksu yamna chawba pressure amagi makhada thabak surami. Kaigumba mahaksu mangonda nuktigi piriba target si yaudaba taragadi mahakpu phubiba thina chaibiba se tawrami. Haksang da fu chaiba otnaiba sidi khara amuk farami. Thabak tawbada hanjan target sudaba kangu si yamna sathiba atopa namthak tawba center amada amuk yonthoi. Mafam sida yamna kiningai oiba chaira kayama fangi. Makhoi se amuk haksangi organ yonthok yonsin tawba kangu sida hairiba center sina amuk yonthok lami. Haurakpada bera simiga wari watai tawbagi khudong sabase khitangdi fanglami adabu yamna limited oirami. Adubu kaigumba mahakna asoiba ama tawbagi report fangbaga mangonda piriba khudong sabase khudakta adum lauthoi. 2025 ki October ki tang marida bera mioi amataga pau phawna khidre. Family na bera dagi chayol kaya karigumba mapau amata taba fanglamde. Masagi matung paisa pinabagi demand se lakhibani. Bera se hingna pamlagadi $5 lakh pirak naba hairami. Atopa report amadana mahaksi mamang da sirabani asiba haksang se pamlagadi $5 lakh pirakadawni haina bera ki family da demand toroklami. Imung manung kokchaw bikarami. Makhoi su hair iba senfam si yamna chawbana maram oiraga sagatnaba yamna kanna hotnarami adubu paisa se yaman kibana masing suna semgat pangamlamde. Makhoi na embassy da pau fauduna diplomatic oiba mawongda mateng tawbinaba haizarami. Embassy ki through da gisu wari tawnaba hotnarami. Matam sidani berabu faraga thamliba kangu sina bera sire haina pau pirakhibasi mahaki organ sing yonthokre aduga asiba haksang si mai thadokre yumda tharaknaba
kari amata lemdre hairaklammi adubu beragi matangda hairikliba wafamsi officially oina verified oiraba paudi oiramde Belarusian Foreign Ministry ki matung ina bera se manglaga lei sire haiba confirm oidri hairami expert khara gi matung ina bera sire hain hairakliba yumdagi namfuda paisa lauthoknaba tactics ama oiba yai hairami family da sire haijalaga berabu hingna rescue townabagi khalamba manglandu kaihanduna asiba haksang si yumda piraknabagi achoba paisa amakhak hainaba mawongsu tobo mali hairami adubu matang sida maru oiba wafum amana paisa gi demand torokliba miyoi singa sina makhoi gi demand si family na pirakpa taragadi hingna thadorakpasu adum yawi beragi thawdok se thoktrikan tha kharagi mamangda huang koba Chinese macha ama mahaki family na $48,000 piraba matungda thadoraklami India macha ama su hingna halakpagi wari ai isamaksu yengjakre mahakpu India dagi thabak pigani haiduna kawraga hairiba Myanmar Thailand border da laiba scam compound sida purakhibani mafam dugi ot naiba fu chaiba kamaina thami haibagi matangdasu India macha sina fazana explain tawbani Taiwanese dancer amasu family na $30,000 piraba matungda thadoraklami haizaning libadi demand se fulfill tawhalagadi hingna halakpa misu yaudaba nate adubu fangliba report sina achumba oiragadi beragi film sidi thamoi kainingai ni maramdi mahaki family na tarokliba paisa gi demand se sagatpa ngamlamde $5 lakh sidi yamna chawba amount haibadu oirami India gi paisa dadi lupa crore mari makhai helibani kaigumba any victim amana makhoina tawriba thabak sidagi profit tanba ngamdraba amasung family na su makhoibu hingna lauthoknabagi paisa se perak taragadi operation asibu chalaiba miyoi singasina kok amakhak sinarami madudi mi ama hingna thamba haibasi mahakki laifam chaba thakpagi expenditure tawribani nakalamaromdana miyoi bagi organ singsi black market mamani yamna wangi Belarusian government na officially oina hojiksu berasi sidri mangbani haina list thamlami physical evidence amata udana berada kari thawdok thokki haibasi aikhoina bahapna sagatlaga panghai haibasu yade hairami adubu berasi October gi tang mari dagi chayol ahum hena tumina laiki ransom talakliba miyoi singna tharakhiba aroiba message amasung hairiba mafam sida kamaina operate towi khangba miyoi nadi bera hingduna leiramgani haibagi chance ti zero ni hairami berada kari thawdok thokki haibasi gyan tanaba chingnaningai oiba mawongda mahakna langda thuriba massive criminal infrastructure si gyan taba amakhak mathau tai haukhiba chahi khara sida Myanmar Thailand ga tainaba mafam sida namthak tawnabagi center kaya leibagi yamna maming chatlami mafam sida leiribasi chumnagi building natte city macha amakhakni mafam sida bank restaurant hospital lei aduga building sing asidana namthak tawnabagi thabak si chatharibani guard amasung wall sigi manungda miyoi lakh kaya modern slave amoina thabak tawhali Australia Strategic Policy Institute ki matung inna Myanmar Thai border da leiriba scam compound masing si 2021 da supnagi 13 khak leirambadagi ngasi fawbada compound masing 19 sure hairami hawkhiba chahi mari manga sida 145% hengalai haibani hengalakli basi 2021 gi February da Myanmar si military na rule torba matungdani compound masing si hengalakpagi maramsi karina oidoino military na lawsalaba matungda makhoi si paisa gi yamna darkar oirame natural oiba resource ti nongma gi sum hantharaklami amadi sanction tobana maram oiraga foreign investment mayamsu Myanmar thadoktuna loina chena khirami maram asina paisa laknabagi haiba criminal operation si chathabagi ayaba si military kanguna pirami haiba compound mayam sigi marakta khwaidagi maming leiba compound ama hairagadi KK Park na oirami mafam sigi park sawbasi 210 hectare oirami acre da hairagana 520 acre ni mafam se mathaktagi yengtharakpadadi tech campus ama mali adubu asengbadadi pithribigi khwaidagi chawba fraud tofam factory ama khakni 2025 ki October ki tang kun mathoida Myanmar military na KK Park te red chatharami aduga miyoi lising aniga chamaga maudraga ni pan farami makhoina Starlink satellite internet terminal kunthra amasu sistawrami namthak tawnabagi damaktadi Starlink system se yamna maru oi 2025 ki February da Thailand na makhoigi border area da mai amadi internet pibasi thingjalami maramdi hairiba namthak tawnaba center se shut down tawnabani masigi matung criminal sing asina normal internet tagi satellite internet to oina shift tawrami Starlink si Elon Musk ki SpaceX na puthokpani haiba posaksi sinaba yabagi license Myanmar da laite adubu border gi through da huran nala da pusalakpani 2025 ta Myanmar da Starlink na khwaidagi chawba internet service provider amakhak oirami
chumnagi normal person na sinabagi natte criminal operation tawriba kanguna sinabagini United Nation gi matung inna South East Asia dagi haiba mafam sida mioi lak ani hena lai haina panari Myanmar dagina mioi lak amadagina lak amaga lising kunmuk oirami mafam sida lairiba mioi singsi chawakna laibak yankhai muktagini masida China Vietnam Philippines India Malaysia Indonesia Thailand amasuk Africa countries sing Kenya Ethiopia Uganda na chingba yauri United Nation na haiba operation asina chahi amada 10 of billions dollar gi revenue generate tawi hairami haiba operation asida ikui kuidrikan mamangda victim oikibasi bera khakta natte mahaki thodok se thoktrikan tha kharagi mamangda chahi 18 suraba huang koba Chinese mcha ama international news ki headlines oiraklami 2024 gi October thada huang si chahi 13 surabi jo kobi nupi amaga Guangzhou gi Village Hall da thengnarami huang se jo da pungau ngawrami jo na makoi gi family gi Myanmar da investment business ama lai haina huang da explain tawrami aduga 2025 ki February da mahakapuna Bangkok da chatna ba hairami 2025 ki February gi tang ani da jo na huang si 1 lakh yuan haibadi dollar lising tara marida namthak tawnaba gi leiriba center da yonthokhlami khulai paiba mioi singna huang gi passport amasung phone lausalami adubu yamna haisingna huang na zo da mahaki phone si ngai haktang sinagi hairami zo na su ayaba pirami mikup khara sida huang na magi family da aibu mateng pangbiyu makoi na aibu Myanmar da puraga chatle haina message tharami Khaiswan koba compound amada huang se purami mahak se maru kokthoklami aduga namfu da mahakpu nongmada pung 13 tagina kun fawba phone da namthak tobagi thabak to holami namthak tobagi hiram se da mahakti experience leitabana mangon da piriba target se toina yoba ngamde matam sida mahakpu thina yotchaina furami khupakna kana thajin mana maram oiraga mahak se permanent oina na ta thiba haibado oirami kilo tara hena weight loss oirami chawakna thamari muk mahakpu ot nairami mamai thangda Myanmar da leiba Chausan Chamber of Commerce ki matengna huangi family na yuan lakh ahumga lising yankhai haibadi $48,000 pibada yanaraga machabu kalhaurami namthak tawba mioi sing asigi matungina thabak tawbada huangi performance yamna fajadabana maram oiraga mahakpu thadokkhibagi ayaba pibani hairami 2025 ki June thagi loramdai swaida huang China da amuk halaklami mahak si physically amasung psychologically yengbada yamna kiningai gi machak oirami mahak ki girlfriend jo police na farami amadi mi yonthok yonsin tobagi maralda sahi tara jail da leinaba chairak pirami 2025 ki February thada China dagi akanba pressure lakpadagi rescue operation yamna chawna pangthoklami Myanmar ga yumnaraga leiba Thailand gi town manga da Thailand gi sarkar na mai gas amasung internet piba pumthing thingkhirami Mayawedi region bu control toriba militia group the Karen border guard force na namthak tobagi thabak sufam oiriba compound sida leiriba worker mayam si mafam se thadoktuna sat khinabagi ayaba pirami laibak kunmapan henbadagi mioi lising taret hena mafam sidagi puthoraklami adubu mamingi rescue oirami haiba mioi lising taret si amuk hanna temporary camp amada lehelami mina krik innarami mioi chanipan gi toilet tara khakta leirami nakal amadana mioi 450 gi toilet ani khakta leibasu yawrami tumbasu concrete floor mathakta tumlami nongmagi mil ani chari basi mamingtagi oina charami medical care de leitabagumbani makhoi loinamak mayumda thuna thakhiba haibasi oithoklamde makhoi mayamsi tongan beleba kayadagini amadi mafamdugi sarkar na makhoi si punabagi mateng tawningmusu yawrami tawningdabasu yawrami ahan bagi oina kemsidagi mioi chani humpu thadokpada mioi chama kunthra amadi Ethiopia dagini Bangkok ta hairiba leibak sigi embassy fawba leite African countries kharadi kaigumba hairiba mioi singa sigi family nabu oirona tragana any mioi amana makhoi gi flight ki paisa piragadi tongana flight ama arrange toge hairami Chinese macha lising mariga chanipan identify tobada ahan ba chayolda mioi chatu khakta yumda halaklami Vietnam dagi lakba kangu gidi thamoi kainingai oirami Radio Free Asia gi matung ina Vietnam is sanita mangaro kemsida tha kaya makhata na leitharami maramdi embassy na yum yaunaba pubada changadaba senfam chawrakna $385 tagina 575 si worker mayam sina piba ngamlamde tha kaya thabak surabasu senfam se makhogi makhutta leiramde 2025 ki May tha fawba haiba kem sida mioi kaya ama leiri thabak tawfam compound dagi rescue tawakpa tha ahum pharabasu mayumda karam kan chatkani haibagi tangtaba amata khanglamde 2025 ki September amasung
August ki satellite image ta red chatharba matung amasung international ki thakta pressure kaya ama laklabasu KK Park amade atopa compound kaya da building sengba sagatpagi thabak kanna chatharga leiba urame anau building kaya ama urame pressure se hanjalaklagana mafam se Myanmar gi manung hanjinba mafam da natragana militia na control tawga leiba mafam do oina shift tawrame Acts of Mercy International and Justice for Myanmar koba organization amana haiba case sida mateng pangnaba thabak kanna chathari beragi family na Mcha gi asengba tangtaba ama khangnaba hojik su hotnari Belarusian Foreign Ministry gi maike dagi makhoi gi oiba level da Myanmar amasung Thailand gi consulate ka pau faunaraga beragi matang da khangnaba yamna kanna hotnari hairami 2025 ki October gi tang mari gi matungda physical evidence leitana maha ki haksang udabida natragana mai thadokhiba taragasu maha ki lemkhak si udabida berada kari thoki haibasimadi clearly explain tawbada khara warani beragi Thwdok asina South Asia da mioi kaya bu mit mai panghalami mibu yonthok yonsin toba kangu dagi section leinabagi amadi kamaina makhoina mibu lang thaktuna fai haibagi matangda miyam de awareness amakhak pirami miyam mangdadi tholakkidraba adubu berada thokiba Thwdok simak thokiba mayam gi news se beragi Thwdok sina mahut sinduna miyam mangda puthoraklami wari se bera khakki natte chap manaba Thwdok kaya ama Manipur da su Nupi Mcha kaya ama mapalam da thabak pigani haina puduna haksang lalonbagi sinfam da yonthokhlambagi Thwdok su takhiba leire ai isamakta su agi YouTube channel si hack tognabagi promotion gi mingda oidaba email kaya ma lai mayam su online da namthak toba mayam sidagi section minase matang sida beragi waridi loisinjare adubu makha tarakpo oina hauji Pakistan da piklibe Angang Nupi Mcha ama chawakna tha 19 khak suribi amabu ikai khumnaba manghan bikhibagi matangda chawakpa hauji fawbada fangba update khara mayam da thamjage Thwdok se 2026 ki August ki tang mari da Karachi gi Kayumabad A gi area sida thokhibani Thwdok se gi primary suspect oiriba nupa se gi mingsi Abdul Manan kawi masagi chahi 13 sure mahak se angang se gi yumthang nabada leibani report khara gi matung inna victim Nupi Mcha se gi mama gi anti gi macha nupani haina palli chawakna chahi amarom si Abdul Manan haiba nupa se victim se gi imung sida itattatna yamna toina lai yamna close oina basina maram oiraga victim gi family na su Abdul Manan bu yamna thajarame Thwdok thokpa numisigi nungdin gi matamda Abdul Manan angang sigi yumda laklame aduga mamangda mahakna hek angang sigi chanaba achapot leiba dumaina angang se puraga chanaba achapot khara leibiruge hairamaga yum sidagi chatkhirame chawakna minute kun manga gi matungda angang siga Manan ga yumda amuk halaklame angang se mamada Manana sinaba matamda masa se response laite ipang pangsilaga leibagi mongda tawe aduga sunglep leptana obasu tawrame family sinadi angang si masa nuaitaba mali haina khalame aduga tummaga su leiba malame adubu mamana macha nupi si imungda diaper sindoknaba pusina matamda angang sigi finungdagi I mayam ama thoklaga leiba thengnarame angang sigi phibam si yamna lure khanbadagi rikso ama tawraga manak nakpada leiba private clinic amada purame doctor na check tawbaga angang sigi condition se uraga ahenba medical care pinaba khudakta Jina postgraduate medical center da refer tawrame adubu laibak thibadi angang sigi internal injury si yamna critical oibana hospital yaudrika lambida mahaki thawai chatkirame medical staff singna postmortem tawomatamda ahanba reporter Nupi Mcha sida saram chatkhiba physically abuse tawki haina palame macha laikhidabagi maichaksi family na ngaihaktang namthaduna thamlaga angang sigi mapa imung manunggi mioi sing amade laikai gi mi tawraga Abdul Manan se makhoina oina thirame makhoina Manan se faraga defense police station da sinarame haiba police station na sida izat lobiba amadi mi hatpagi charge Abdul Manan gi mathakta palaga FIR ama lokhatlame haiba Thwdok sina Pakistan miyam gi pukning singselame miyam dagi pen daba nuaitabagi kholaw amakhak laklame amadi social media da #justice4aizal gi campaign hodoklame Pakistan gi maming leirabi celebrities kayana pen daba phongdok naraklame amadi yamna strict oiba judicial action ama lokhatnaba appeal tawrame angang sigi matho mangam pangthokhraba matungda mamana pen dabagi kholaw amakhak media da hairame police ki investigation da pen daba phongdoklame DNA verification confirm tawnaba chayol khara ngainaba mangonda hair I haina pau tamlame mamana authorities ta yamna thuna trial se haunaba hairame amadi accused Abdul Manan bu juvenile ama oina treat tawdana basu hairame maramde mahakna magi kari su khangjadribi machanupi da minungsi kari amata utkhiba leite haina makha tarame
पुलिस न थौदोक्सिदा महाक खक्ता यावखिब्रा नत्रगना अतोप मियोइसु चेनब्रा यंगसिनबियु हाइना ममाना रिक्वेस्ट तौरमे नेशनल कमीशन ऑन द राइट्स ऑफ चाइल्ड नसु थौदोक्सिगी मतंगदा फॉर्मल केस अमा लौखतुना मखोइनसु पुलिस की इन्वेस्टिगेशन से यामना चेक्सिना मॉनिटर तौगनी हाइरमे अंगांग सिविल जस्टिस फंगनबदा मखोइगी माइकेदगिसु होटनबा याबा होटनगनी हाइना मियामदा थाजबा पिरमे DNA कंफर्म होइबगा करिगी ट्रायल नो अहानबदा नुपासिगी प्राइवेट पार्ट से कक्कदबने अदुगा ट्रीटमेंट अमता पीदना ngau ngau khonghalaga thamgadobani masagi matung mahaki mong matausi miyamna pena yenglaba matungda thauri yalaga hatkibani hena farabani masagi thaudoksidi yamna pende nupa oina pokluba ikhoi fawba hangoiba fawi masi hairaga wari se matang sida loisinjarage. Thank you everyone.